Good morning mayam. Ngasisu mayamgi mafamda anauba health tips ama puduna laksari. Health tips asigi mamingna Transgender Nupasinggi Pukning-wakhalgi haksel mayam noiba photang taminasi. Transgender Nupasingna top makhalgi Pukning-wakhalgi oiba khudongchadaba kaya mayoknai. Pukning-wakhalgi anaba kharadi Transgender Nupasingdana hena common oina mayoknai. Hormone therapy yauna layeng sangsathabana makhoigi thengthengnariba Pukning-wakhalgi khudongchadaba adudagi pothahanduna mateng pangba ngamba yai. Makhoida thengnariba khudongchadabasing amadi makhoibu karamna support tawgadage haibagi matangda khangminasi. American Journal of Preventive Medicine da publish tawkiba study amana college tamliba sahi tangkaki miyoisingda cisgender oiba poglakpadagi masagi oijarappa gender adu oizaba miyoising amasung gender minority oiba miyoising anigi mental health workersingda leiba adugi khenaba maramda palli. Masida gender minority hairiba asi masagi poglakpada oijarakpa gender adugi mahutta atopa gender ama oiraba miyoising tubuni. Pukning-wakhalgi anabasing thengnabagi sang asi gender minority ki manung sanba miyoisingdana yamna wangba helli. Study asigi matung inna cisgender singa yengnabada gender minority ki manung sanba miyoisingna pukning-wakhalgi anaba yamdrabada amatang oirabasu thengnaba yabagi sang saruk mari hena heli hairi. Makhoina thengnaba yabagi oithokpa leiba pukning-wakhalgi anabasinggi manungda depression, anxiety, masana masabu sonhanjaba, saba thakpaga mari leinaba disorder, suicide tawbagi wakhal natraga tawningba pokpa asinasingba yauri hairi. Study asiga manaba BMC Public Health publish tawkiba study amanasu transgender singda satisfaction hantarakpa amadi naitom tabagi nungaitaba phaobagi khudamsing hantarakpana singba thengnaba yabagi sang wangi haiba thengnaki. Atai miyoi kanglup singdagi transgender singna hena pukning-wakhalgi oiba khudongchadaba thengnabagi masak kaya marum lei. Samna yengbada sexual orientation amasung gender identity gi matangda cisgender singdagi transgender singna punsi chupagi oina stress lehenabagi masaksing thengnabagi sang heli. Hairiba stressor sing adugi manungda imung manungna reject tawbiba nungsijaba miyoisingna reject tawbiba masagi sauthoksaba hantarakpa khudongchadaba natraga awaba mayoknabagi skill nemba body immune issue sexual satisfaction watpa amadi avoid behavior asina singba yawba yai. Asigumba stressor sing asi punsi chupa thengnabagi effectna pukning-wakhalgi hakselda akaiba piba yai. Loneliness naitom tabagi nungaitaba phaoba loneliness nasu pukning-wakhalgi oiba khudongchadabasing thengnahanpagi masak ama oiba yai. Journal of Clinical Medicine da publish tawkiba study amada haiki madudi social loneliness haibasi transgender singda pukning-wakhalgi khudongchadaba leirakle haiba khangnaba maru oiba masak amani. Transgender nupasingda romantic loneliness haibasi khwaidagi asoba factor oiri. Loneliness ki sang wangbagi matik pukning-wakhalgi hakselda sokpagi sang heli haina study aduna utli. Societal expectation singnasu hiram asida thaudang luba yai. Journal expression da kunaina yengba mejeng asi mafam amaga yamna sauna khetnai. Masina maram oiraga transgender nupasingna punchi chuppagi oina discrimination mayoknaba yai. Makhoina possible violence, personal prejudice amadi social discrimination mayoknaba yai. Thengnariba stigma sing aduna maram oiraga makhoina thengnariba pukning-wakhalgi khudongchadabasing adugi maramda phongdokadaba amadi mateng lawgadabadu ngamgande. Asumna tuminna khangjillaga laisinba asina makhoibu atopadagi support lawgadaba adu sang hantahalli amadi mateng mathau tabagi sang adu hengathalli. Asigumba kakal asidagi nanthorokpa ngamdaduna hena phibam soksilhalai. Isusing asi yengthoktana thambana pukning-wakhalgi phibam hena soksilai aduga khara hena phibam sokpa kesingdana deep depression natraga suicide fawagi thak yawhalai. Aduga mayam ngasisu mayamgi damakta wari masa amatang hapsaramge wari masa asigi mamingna mistang mikhai naidaba asiba mayam loiba photang taminasi. Ahal ama sak yamna lamlami mayumdadi chanaba karigumba amatta lairamde
Upai leitraduna mayum mayada laiba nga semba dukan amadagi tuminna sanglaga nga ama huralami. Mahakna nga adu thong lonsilaga semduna thongba haurakpada kanagumba amana mapandagi thong thilaklami. Ahal aduna thong thilakliba miyoi adu nga yonba dukan adugi mapu soidana oirangani khanduna thong adu pak hangdoklamde. Adubu thong adu adum thinduna leirammi. Upai leitraduna thong adu hangdoklaga hanglami. Nahak kanano engonda kari pami. Lepliba nupa aduna khumlai. Ai isorni puklamle sanaba khara piyu. Ahal aduna harai piroi piningai leite. Isorna karigino piningdriba nahakna thongriba nga adugi manam phaurakle. Engonda khara di pizaba yaina. Hanubaduna sauna harai. Ai nangonda di sumpi pizaro haribasini. Nang di misang mikhai yamna naiba mini. Mi khara amadana yamna piduna inakhunba nungaina lehalli. Aikhoigumba miyoidana kari subibidabadagi saningai phoba leihande. Nanggumba isorde ai nga thongba pizaba sungam ngamloi. Madudagi upai leitraduna isor aduna fare hairaga isor adu mafam adu thadoktuna satkre. Ahal aduna nga thongbadu loiraduna sarage hek tawbaga thong adu amuk thilakle. Onthokna tan chakidreda. Hairaga thong adu amuk hanglubada leiramliba miyoi aduda hangi. Nahak kanano kari tawba lakpano. Nupa aduna khumi ai asibani. Nahak nga thongle khangbadagi saminaruge haiduna lakpani. Ai busu nangi nga thongbado khara pizo. Ahal aduna khudakta khumlai asiba haiba law sangla u law nga thongbasi saminasi. Nahak khaktani misang mikhai naidaba. Madu asumbani aidi misang mikhai naide. Lairaba inakhunba ahal oiba naha oiba masak phajaba athiba afawba fawdaba engonda thoidokte. Aina makhoi pumnamakpu sapmanana yengi. Ahal aduna hairai nahaki sapmanaba miteng misang mikhai naidaba adu aihak yaningi. Sangla u law nga thongba asi saminasi. Asiba yum aduda sanglaklaga makhoi ani nga thongbado hauna saminarammi. Poklabadi sigani. Malem sida pokiba miyoi amata asibagi mitlengdagi nanthokpa ngamkidri. Aduga mayam loisilakpada health tips amasung wari masa asi matang asida loisinjarage. Aduga mayamna health tips amasung wari masa asidagi kari khangba ngamlabage habadu comment box ta comment amamtang pibiramo. Aduga mayam pabada soikiba langkiba yaurabasu mayamna ngakpigani haina haijari. Aduga mayamna nuksibiduna channel asibu like, subscribe amasung comment pibiramo. Mayamgi mafamda nutigi wari masa amasung health tips amamam anoba lanthoksaба ngamjaba oizage haina mayamda mafamda haijari. Thank you mayam asigi matang asida losinjare.